이 카락터나 너희들 영 인전자를 그리고 ꯆꯠꯂꯣꯗ ꯏꯁ ꯋꯥꯈꯜꯒꯗꯤ ꯁꯥꯒꯠꯂꯝꯃꯤꯅꯦ ꯂꯩꯈꯥ ꯇꯥꯔꯕ ꯑꯩꯒꯤ ꯃꯥꯏꯁꯦ ꯃꯤꯃꯥꯡꯗ ꯀꯔꯝꯅ ꯎꯠꯀꯗꯧꯔꯤꯕꯅꯣ ꯅꯨꯄꯥꯗꯣ ꯀꯅꯥꯅꯣ ꯍꯥꯏꯌꯣ ꯅꯨꯄꯥꯗꯣ ꯀꯅꯥꯅꯣ ꯍꯥꯏꯌꯣ ꯅꯨꯡꯉꯥꯏꯔꯦꯗ ꯁꯔꯤꯁꯣ ꯀꯔꯤ ꯕꯤꯅꯣꯅꯤ ꯃꯣꯏ ꯕꯕꯣ ꯑꯉꯥꯡꯁꯤꯡ ꯂꯣꯏꯅ ꯇꯥꯔꯅꯤ ꯇꯥꯖꯔꯨ ꯀꯩꯅꯣꯅꯦ ꯏꯆꯥ ꯏꯃꯧ ꯂꯥꯛꯄꯒꯤ ꯅꯨꯡꯉꯥꯏꯕꯕꯨ ꯁꯤ ꯅꯠꯇ꯭ꯔꯣ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯑꯁꯤꯐꯥꯎ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯌꯦꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯀꯣꯝꯅꯅꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯟꯁꯥꯡ ꯁꯦꯝꯃꯤꯗꯅ ꯍꯥ ꯅꯨꯡꯉꯥꯏꯇ꯭ꯔꯁꯦ ꯃꯛꯇꯨ ꯂꯩꯈꯥꯂꯣ ꯍꯥꯜꯂꯗꯤ ꯐꯒꯗꯧꯅꯤ ꯍꯥꯠꯂꯤꯗꯤ ꯄꯪꯍꯥꯠꯇ ꯍꯥꯠꯂꯤ ꯐꯨꯕꯅ ꯑꯜꯕꯔꯠꯅ ꯄꯪꯐꯨꯗ ꯐꯨꯏ ꯆꯣꯡꯅ ꯁꯤꯖꯤꯜꯂꯛꯑꯗꯤ ꯅꯌꯥꯗꯣ 22ꯃꯛ ꯑꯁ꯭ꯋꯥꯏꯗ ꯂꯣꯏ ꯇꯥꯅꯤ ꯄꯣꯠꯇꯣ ꯍꯩꯔꯛꯑꯣ ꯄꯣꯠꯁꯤꯁꯨ ꯅꯣꯐꯦꯠ ꯄꯨꯔ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯀꯧꯊꯤꯟ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯁ ꯆꯞ ꯃꯥꯟꯅꯩ ꯀꯩꯅꯣ ꯄꯣꯠꯀꯤ ꯄꯣꯠ ꯈꯦꯠꯅꯩꯅꯦ ꯑꯁ ꯉꯁꯤ ꯑꯦꯛꯖꯥꯝ ꯂꯣꯏꯔꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯄꯨꯡ 3ꯗ ꯁꯣꯏꯗꯅ ꯀꯣꯜ ꯇꯧꯔꯛꯀꯅꯦꯅ ꯂꯥꯛꯑꯣ ꯅꯪꯅꯦ ꯑꯩꯅ ꯉꯥꯏꯔꯤꯁꯦ ꯑꯩ ꯗꯦꯠ 15ꯗ ꯁꯣꯏꯗꯅ ꯂꯥꯛꯑꯅꯤꯌꯦ ꯄꯨꯡ 10ꯒꯤ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠ ꯀꯛꯑꯕꯅꯦ ꯅꯪ ꯑꯩꯕꯨ ꯑꯦꯌꯥꯔꯄꯣꯔꯠꯇ ꯁꯣꯏꯗꯅ ꯉꯥꯏꯔꯝꯃꯨꯀꯣ ꯁꯣꯏꯗꯅ ꯉꯥꯏꯔꯝꯒꯦ ꯑꯩ ꯅꯪꯕꯨ ꯁꯣꯏꯗꯅ ꯉꯥꯏꯔꯝꯒꯦꯀꯣ ꯑꯩ ꯅꯪꯕꯨ ꯉꯥꯏꯕꯗ ꯋꯥꯔꯕꯅꯦꯕ ꯍꯥꯏꯕ ꯇꯣꯄꯤꯛꯇꯨꯗꯅꯤ ꯃꯗꯨꯒꯤ ꯗꯥꯏꯔꯦꯛ ꯍꯦꯔꯣꯗꯨꯅꯤ ꯃꯌꯥꯝꯅ ꯎꯕꯤꯅꯁꯤ ꯌꯦꯡꯕꯤꯌꯨ ꯃꯁꯤ ꯃꯁꯛ ꯃꯇꯧ ꯌꯥꯝ ꯐꯖꯕꯅꯤ ꯃꯇꯩꯃꯅꯦ ꯃꯌꯥꯝꯕꯅꯦ ꯃꯅꯥꯎ ꯅꯨꯄꯥꯅꯦ ꯄꯨꯟꯅ ꯃꯜꯇꯤꯗ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯍꯦꯔꯣꯗꯨꯅꯤ ꯃꯇꯩꯃ ꯃꯌꯥꯝꯕ ꯃꯅꯥꯎ ꯅꯨꯄꯥ ꯄꯨꯜꯂꯞ ꯄꯨꯜꯂꯒ ꯆꯦꯟꯈ꯭ꯔꯦꯅꯦ ꯌꯦꯡꯉꯨꯅꯦ ngasi imana nangondda sibiriba khudopse hayeng nangi nacha nupagi nupida namau nupida amuk sinauko